Antarctica hairibu mafam asi maikai khudingmak unna pungkoi koisinduna leiba achouba continent amakakni. Mafam asigi leimai asida kilometer 5 faubadi ice ki layer ni. Mafam asida pak chauraba 15 lakh kilometer ki area asida asigumba kilometer 5 thaba ice ki layer asi lei. Antarctica sina America dagisu chawba heli. June July gi monsoon season fana oiduna-su Antarctica mafam asidadi sahi chupa -50 degree centigrade dagina -90 degree centigrade fawba adumak lei. Asigumba yamna ka hena ingba sinamaram oiduna mafam asida mi pak sanna khundaduna leiba haibasi oithoktaba amakakni. Masi fana oiduna-su ngasi fawda Antarctica asidagi chawrakna 400 lakh muki lake discover tawkhrabani. Marup mayam ngasisu mayamgidamakta yamna interesting oiba anowa video amakak puduna laksari. Video sibu loyo fawu yaminasi. Antarctica hairiba mafam asida karigumba makhal amatagi time zone follow tawde. Ngasi fawda mafam asida supnataki atom bhut ani khaktamak leiri. Miyoi kaya amana thajanari madudi Antarctica gi athaba ice ki layer asigi makhada karigumba aikhoina khangdaba thainadagi leirakpa natragana aronba ras kaya ama leiramgani haibasi thajanei. Maramdi aikhoigi Prithvi asida leiriba afawa scientist, researcher amadi archaeologist singna mafam kayada research toba khudam oina Egypt ki mafam kayadagi thainadagi leirakpa potchai kaya ama fangkhiba matawasumna Antarctica gi ungi layer asigi makhadasu karigumba khara soidana leiramgani haibasi thajai. Maram asidagi expert scientist kayana Antarctica gi mafam asida research toba asi horakhibani. Masigi video asida Antarctica dagi fangkhiba angakpa khudam changdam kharadang mayamda share tawjarake. Number 1 2009 gi matamda Antarctica asidagi researcher, scientist amadi expert singbu yamna ngakhanba discover amakak tokhi. Antarctica gi ice manung asidagi hodong amagi saru sayang thengnarakhi. Masida scientist, expert singbu ngakhalliba wafamdi Thengnariba hodongi saru sayang asi icham chamba aikhoina khangliba normal hodong asiga manade. Mafam asida leiramliba hodong asidi marum kokpa hodong oigani. Masida expert researcher singna henna kupna thijinduna hodong asigi maramda details kaya ama phutokhi. Expert singi matung inadi hodong asi ngasidagina sahi karor aniga lakh yankhairong gi mamangda Prithvi asigi laikang oiba jagada leiramba hodong oigani hairi. Number 2 2014 sahi asida archaeologist singna Antarctica asidagi yamna angakpa ama oina miyoibagi koki saru asi thengnarakhi. Saru asina Antarctica hariba mafam asidagi research toba matamda ihan hana fangkhiba saruni. Masida yamna ngakliba wafam amadi mafam asidagi fanglakliba skull asi normal miyoiba amagi skull ga adukimatik khenei. Hariba skull asiga manaba skull kaya ama Egypt amadi Peru dagi expert singna research toba matamda thengnakhrabani. Expert singi thajabagi matung innadi ngasidagina sahi lising kayagi mamangda Antarctica asida leiramba miyoi singa ancient Egypt civilization asiga mari leinaramgani haiba asini. Number 3 ngasidagina sahi yankhaironggi mamangdagi ngasi fawba asida Antarctica asidagi meteorite lising tara hena discover tawkhrabani. Meteorite hairiba nung makhal asi aikhoigi Prithvi asida fangdaba nung makhal amakhakni. Masidi atopa mafamdagi space dagi Prithvi da paisilakpa nung makhal amakhakni. Expert singi matung inadi mafam asidagi fangkhiba meteorite sing asigi manungdagi meteorite khara amadi sahi lakh 8 muk suraba meteorite yauri. 2002 gi matamda Antarctica da takhiba apikpa meteorite adu expert singna 2015 gi matamda discover tawkhi. Meteorite asibu kupthana research tawba matamdadi Antarctica da tarakliba meteorite asi Mars dagi lakpa meteorite oigani. Maramdi meteorite asida pakpa bacteria asi Mars ta fangba bacteria ga chap manei. Number 4 WaterFall aikhoina mafam kayada WaterFall makhal kaya ama ure amadi thengnare. Adubu Antarctica gi Taylor Glacier hairiba mafam asida leiriba WaterFall asidi WaterFall nate Bloodfall haraga khangnei. 1911 gi matamda Taylor koba nupa amakakna hairiba Bloodfall asi discover tawkhibani. Sahi kaya amadi miyoi singna hairiba Bloodfall asi tasengna e cheli haina thajani. Adubu modern science ki group amana research tawruba matamda khanglaki madudi glacier asigi makhada achauba isingi dam amakhak leiramki. Adubu mafam asida leiramliba ising sing asidi
sea water dagi 3 times hena salt thum gi saruk asi yawi maram asinani ising asi famjindriba freeze tawsandriba asi masiga loinana ising asida iron gi changsu aduki matik wangi karigumba glacier asidagi ising sing asina thorakpa matamda nungsitta yawbo oxygen asiga isingi iron asiga mix tawduna iron oxide form tawi maram asina mafam asidagi chenthorakpa ising sing asi angangbu machugi ising oina chelibani. Number 5. Antarctica hairiba mafam asi maikai kudimak unna koisinduna leiba maram asina aikoina khalli madudi mafam asidadi isingi awaba isingi awatpa amata leiramlaroi haina adubu marup mayam aikoigi earth prithvi asida khwaidagi dry oiba khwaidagi kangba mafam sing thigatpada Antarctica gi dry valley hairiba asisu amakhakni mafam asigi research report ki matung inadi ngasidagina sahi lakh kulongi mamangdagi hauna mafam asida nong marik ama fawa tadri maramdi mafam asida sitliba nungsit asi 320 km/h gi speed ta sitli maram asina mafam asida nong tadaba amadi yamna thuna evaporate tawkhiba asinani earth ta leiriba Antarctica gi dead valley gi atmosphere asi prithvi dagi kilometer lakh kaya lapna leiriba Mars ki atmosphere ga manaba kaya leiba maramna nasana makhoi gi Viking robot asi Mars ta thadrigi mamangda Antarctica gi dead valley hariba mafam asida hana test tawkhi marup mayam ngasi di video asi matang sida loisilage video asibu loi fawa yembiba gidamakta mayambu hainingai letena thagatchari channel asibu 100k subscriber yawuda mayamna mateng pangbiyu mayam gidamakta anoba video ama amu puduna laksage